Hello mayam. Ngasigi angakpa video asida yamna sathiba uchi amagi matangda nainasi. Hek chi ubada akoigi heart si matau tawba lepaga heart attack hekta tawdoini. Pak saw kraba mamlaba Africa gi umangda prithibigi khwaidagi ngakpa khwaidagi sathiba uchi ama lerami. Uchi asigi maming African Crested Rat kawi. Hek yengbadadi icham samba uchi ama male. Adubu cheksalo. Maramdi mangonda yawriba khutlai asigi sathibagi changsi saw kraba samu ama phawba hatpa ngamibani. Aduna takpadi midi faniam hatkani haibani. Asigi hu asi kadaidagi lakpano hairagadi Acokanthera udagini. Masigi u asi East Africa da hauba uni. U asigi makuda waben kauba hu ama yawri. Hu asi mafamdugi misingna tenjaigi matonda taisanduna sa tanbada sizinabani. Hairiba usi asina u asigi makusida huina saru chikpagum chiktuna yamna specialized oiba matusingda taisali. Matusing asi hu adubu subsinabagidamukta sembiba mapuna semlaklabani. Aduna hairiba matu asi yamna sathiba khutlai ama olaklibani. Apangba jiba mana karigumba pangmandana usi asida si uragadi masindu huna pik thanba tabani. Hairiba hu asigi effect si yamna sathi. Jibadugi heart si matau tawba leptuna minute kharagi manungda cardiac arrest tawgani. Usi dose masa amana achouba sa ama heart pangami. Amuktang fat launa si ubada nungsha ama hekta thawai mangdoini. Mioi bagi oinadi milligram ani haibadi pin namagi matonda nappa yabagi changduna hekta heart pangami. Aduna theoretically yengkanda crested rat amakhakna puri bahu aduna mi mayam ama heart pangami haitare. Yamna sathina uzaragasu hairiba usi asi mi natraga sa sing kutan tanba jibadi natte. Yamna ikai thiba numidangi jibani. Napi singna hailei amasung nasai panjakhiba u maku adu saduna hingjabani. Mangonda yaruba toxin adudi defense kini. Kudamoina leopards, jackals amasung atai usiek singdagi ngakthok sanabani. Usi asigi matangda scientist na kanna thizali. Thizanbada usi asi hairiba sathiraba hu asina mahaki haksangda akaiba mata thuande. Masina ecosystem da yamna mateng pangi. Atai predators kayamabu siekta thamibani. Gihalluba kanda matu singadu pandorakani. Adagidi predators mayamadu mamai takalaga siendoini. Hais mahusasi araibanate thawai mangam nidana. Lingumba atai jiba mayamama venomous oibalai haibadi koisu khangi. Adubu sigumba mammals amana suk sathiba hu puramnidi khalude natra. Sum khalubada masigi jiba sigi defense mechanism se yamna ngaktra. Pikraba mahakna mangondagi lising lak sauba predator ama hekta tuhan mangam libani. Evolution asina khwaidagi pikpa jiba sing phawba survival experts ohelle. Aduna marup sing mathangdadi rodent singi wakal khanba kanda simadi ningsingu he. African Crested Rat usi amakakni khalunu mahusagi hugi angakpa saktamni khanbiu. Thanks for joining us on this journey into the wild. Don't forget to like, comment and subscribe for more incredible stories about nature's most fascinating creatures. See you next time.